awang amasung kha America da hauba manchinil tree haiba panbi sigi urum langluba haiba si khudong thibabu kaujabani haiba si taseng namaki achumbani panbi asigi masa mana amasung mahi sing chabada khudakta sihanba ngamba hu cheli nong tare haiduna panbi asigi makhongda thuplubada masigi manada thenglaga tarakpa ising na thengkhrabadi hakchangda akanba acid amana taba gomna unsa sadongda natana sadu fawba tumna chakthekani adomna mafam duda chatpa thoklabadi sungsoi soidana section bio laibak phabana sana laibak manipur da mapu ki thojaldagi panbi asi hauramdaba aikhoi gi laibak kaya da phakrabano Englishing aniga tara humdoi da thengna khiba miyoibagi centimeter tara ka manga khaktabak sangba saru polang macha amana ngasi phawba miyoiba jatibu Angakpa pohanduna thamli hairiba saru polang asi ngasidagina chahi chaurakna lising manga romgi mamangi oiramgani haibagi thajaba kaya fongdok narabasu tasengnamak masigi maramda asengba langla langjin amata kanana phawba puthokpa ngamdri Eric Solem kova photographer amana semba Englishing aniga taramathoida puthokhiba numit chahumga humfu manga nigi photo chahumga humfu manga na saba photo asina season singi ahong babu mayek sengna utnaba hotnari image asida numit chahumga humfu manga nigi nungtigi photo amamam yauri haibadi photo chahumga humfu manga na image asi semli asomna chahi amagi manungda nongmagi honglakliba season singbu mayek sengna utnanaba image asina kanna hotnari thagat ningai ni Eric Solem Tokyo gi Attier computational neuroscience ki researchers singna miyoibana khanba wakhalbu computer screen da puthok pangamba device ama sem sakri Angakpa technology ni Japan Noiba haibadi hakchang chaukhatpa hantha hannaba khwaidagi laiba pambaidi horror movie yengbani haina Westminster University gi thijinbagi report amana hairi horror movie sing yengbada hakchangda akiba fawbana nongmada calorie chani fawba chakthek handuna hakchang chaukhatpa hantha hanbada mateng pangi masina pungkhai ama chenbaga chap manaba kanaba phanghalli haina report asina makhatana hairi Russia ki Jew amada Jora kawa chimpanzee ama arakpa singna yu churukna chingba nungtigi pithakpadagi nisada laichuraba chimpanzee oirakhi mahakki nisa ngaubagi mawongna visitor kayagi pukning chingsinki adubu Englishing aniga tarada yuda hena laichurakpadagi rehabilitation center amada layeng laba matung haujik Jora afaba chimpanzee ama oire Adomna hana khangbi khrabara kaithel da yoliba haising da napliba che amasung madu da napliba gam adu chabada thoidokna kaidaba posak singni tawbatabu chadringai da fajana chamthokpadi mathau tai karigumba kakcheng amana siba tarabadi mahakki masadagi atoppa kakcheng singna mahakpu sire haiba khangnanaba toppa manam chenba chemical ama thadoi manam asitabada atopa kakcheng singna mahakpu atopa mafamda sire haina hundokkani karigumba soibadagi natraga atamnana hairiba chemical asi ahingba kakcheng amada taiba tarabadi kakcheng mayamna mahakpusu sire haiduna atopa mafamda hundoklugani Angakpani taiwangi chatnabi ngasigi video sida haijakriba facts singi manungda adomna khwaidagi angakpa fawba khwaidagi nungaiba fawba karamba fake no madugi matangda kari khanbibage sungsoi soidana comments da haibirau makhatana nungai raba makhal kaya ge video sing yengmin nanabagi damakta sungsoi soidana subscribe tawbiyu Naughty Manipur